Lenga ki school singda tamliba class 8 phawagi mahiroi nupi lising humdra taruka chama marfumanga amadi scheduled tribe scheduled caste amadi below poverty line gi makhada laiba mahiroi nupa punna lising humdra ni thoi ka satruk humdra ma panda chief minister Nongthombam Birenna lemna uniform yenthokre samagra shiksha Manipur na sinduna ngasi babu parada laiba SSA gi office ta pangthokpa uniform yenthokpagi thoramadu chief minister N Biren education minister S Rajan amadi education S ki commissioner M Hare Krishna IS na athoiba mithunglen sing oina saruk yaduna pangthokhi Manipur ki Chief Minister N Biren ngasi Mission Organic Value Chain Development for North Eastern Region Phase 3 amadi Pradhan Mantri Krishi Sinsai Yojana gi senthang makhada Development of Agriculture, Horticulture and Soil Conservation na lomi chani kuntarukta uchara marumarang amadi water sprinkler sing yenthokre potlam sing adu sanjen thongda leiba moma gi outlet ta pangthokhiba asamba thoram amada CM N Biren na district sing da thakhinaba flag up tawki thoram aduga mari leinana ngasi launch toriba program asi maru oiba pandam singi mafam kaya ta paksana popi tharamba lomi singu wakhal ta handuna popi plant thabagi mahutta makhoi na pamjaba u pambi sara tha handuna mahut singadawri bani hairi Yaipilan sitatpa mapu lup loigi member sing na ngarang ayuk pung tara taba matamda mayang Imphal yangbi marang IB rotta ibudau khoman pakhang bagi yaka pung sona pung yarau pung da nungbi nunglen khinduna laiba ke yai phathabu thoram pangthokre thoram aduda Yaipilan sitatpa mapu lup loisang susaruk yaki haina YSMLL gi secretary na khutyak piduna thador pacherol man hairi Kai samthong AC gi oina AC asigi MLA L Kumar gi meeting makhada ACS te leiriba mioi sing paksana covid ki hidak kap thokpagi saruk ama oina ngasi Khagempalida hidak kap thokpagi thabak pangthokre MLA L Kumar amadi youth organization Khagempalida pulaga organization asina sinduna pangthokhiba hidak kap thokhiba aduda chahi tarani pangi mathak amadi chahi nifu manga gi makhadagi mioi singda ahanba dose amadi chahi nifu manga gi mathaki mioi singda second dose ki hidak sing kap thokhi Manipur Pollution Control Board ki chairman su oiriba oinam SC gi MLA Laistrom Radha ki sorgi meeting makhada ACS gi manung chanba tawbul da testing tawba amadi Ngaikhong Kholenda COVID vaccine kap thokpagi thoram mangasi pangthokre loinana mafam sing adu MLA Laistrom Radha ki sorna koina satuna yengsinkhre tawbul da pangthokpa COVID test tawbagi thoram adu Young Pioneers Club YPC tawbul Indigenous Arts and Social Development Organization tawbul COVID-19 Task Force tawbul amadi Health and Wellness Center tawbul na punna khusamna duna pangthokpa test tawbagi thoram aduda miyoi nifu mari test tawbada miyoi manga positive oiramba thengnaki Saina Institute of Medical Sciences SIMS na hawkhiba medagi lemne ambulance service tawduna miyoi lising anigi mathakta mateng pangkhre amasung makhatana awa ana taraba anaba singi mayum da chatuna lemna layeng bagi khudong chaba su piba hawkhre hawjik phawada telephone gi khuthangda anaba chahum ni phuromna consult tawrakre amadi mafam da chatlaga layeng bana miyoi ni phu ni thoi romdi lemna layeng bangamkhre hairi hawjik leiriba covid ki saitheng phanglaba awa ana taraba sing asigidamak SIMS ki maikaidagi makhatana angamba mateng pangkhigani haina managing director Dr. S Kumar na phongdorakli All India Shipping Board ki member ama oiriba Atul Kulkarni na Kaksing SC ki MLA Mayang Lambam Rameswar da sinarakhiba oxygen concentrator ama ngasi MLA masamang na DC Kaksing Digangmai amadi CMO Kaksing TS Rajan da khusinakhrei ngasi Kaksing Turel Wangma Manarai Pareng da leiba community hall da pangthokpa mass vaccination ki thoram amada oxygen concentrator pibada MLA Rameswar na hai COVID-19 na naraklaba singda oxygen mathau taba yaurakpada oxygen phangdabagi awaba adu khara makhai ko hannabagi pandamda oxygen concentrator asi mahaki khuthangda sinarakpani makhatana su mateng pirakani haiki Takhel da mangluraba maitegi puari bu miyam da masak khangan bada asoba thaudang laukhiba Rajkumar Kamaljit Singhana laikhidabagi chahi tara nepan suba ningsing kumon ngarang achamba thoram amaga loinana machau mohani da pangthokre thoram aduda marup pauche gi editor RK Kalyanjit na thoram mapu lamyanba Sanstha gi chief advisor Wangkhem Biramangal na chief guest oikhi thoram aduda saruk yakhiba singna laikhidrabagi mafam da haikat laikat tamdana minute ani tumina leptuna ikai khumnaba utkhi
हंदक्ता असम लेंगा के अंगांग अनिगी थौसिल लाउथोखिबा मथंग थादा पांगथोकदोरिबा बजट सेशनदा पुथोक्तुना आइन ओइना पास तौदुना थबक्ता ओंथोकनबा होटनगदौरी ऑफिशियल ओइबा पाउना हाई अनौबा आइन असिगी मतुंग इना अंगांग अनि फावदमक पोकपसिंगना लेंगा की थबक तौबा मसिंग अतै याइफा थौरांग सिंगी कानबा फंगनी आइन असिगी मतंगदा असम की पार्लियामेंट्री मिनिस्टर बिजुस हजारिकाना हाई मदुदी अंगांग अनिगी थौसिल असि सेमनबा अमदी मसी करमना थबक्तो ओंथोकनी हाइबदुसु स्टेट लेंगाकना कन्ना यंगसिल्ली अदुमैनमक हौजिक मकी ओइनदी चप चाबा फिरेप अमा लौबदी लेट्री हाइरी।